Image PAODAM miyang tabiribasing busulbala na kurumjari na sige maroy pau pizari. War on Drugs 2.0 saru am oina heroin number 4 ni chingnaba drug gram chamapan kuntrani thoi fare. War on Drugs po sagatuna khwairamban ima kaithelda khongjong changsinkhre. Government Social Welfare Scheme gi oiba awareness program ama channel da pangthokre. Pamujakhaina pizari lengang na chathariba War on Drugs 2.0 gi saru am oina ngase su kakching police na nupi amadagi heroin number 4 ni chingnaba drug gram chamapan kuntrani thoi fare thodok asi ngasi ayuk pung 8 makhai tabada thokibani ngasi kakching district police ki SP Srebats IPS ki overall supervision makhada additional SP of Kakching Binoy Chongtham MPS na pautak piraduna CDO unit Kakching gi OC Sobedar S Birla na luchingba amadi head constable ke H Syam Sundar na assist tawba team na Langmairum police outpost ki gate ta achat awok check tawkhi maduda sungnu romdagi lakpa bus ta tonglakpasing mathang makoina purakpa bag sing check tawbada nupi ama higok machugi khaw ama purakpa thengnaki tim aduna khaw do hangna bahaibada yadabadagi chingnaba poknaki tungda bus ta tonglakpa nupi amagi mateng lawduna hangdokpada bag aduda sapon cap humputra da heroin number 4 ni chingnaba drug sing adu yawrambani drug purakli banupi adu Kakching district ke sungnu tribal dagi lamjaneng khongsai chahi kuntrani pan apokpa laikhidraba khatlim kawi lamjaneng amadi mahakna purakpa drug phagatle drug adugi arumba onbada gram chamapan kuntrani thoi lummi nupi asibu makhatana wahung pahung tawbada drug adu Kakching auto parking da miyoi amada sinagadabani haina phongdorakpaga loinana miyoi adugi phone number su pirakhi Madudagi CTO Kakching gi Havildar N Chawa amadi head constable ke H Makantana luchingba team anina changsinduna Kakching auto parking area da thi humbagi thabak chathabada MD Anjar chahi kuntrani thoi apokpa MD Abdul Kalam Sora maning lekai dagi miyoi ama detain tawduna thamki aduga mahaki cell phone number do lamjaneng khongsaina pirakli baduga manabra haina check tawbada manaramki loinana MD Anjana phongdorakpagi matung inang ase farba nupi asidagi drug sing adu lawgadabani amadi haukiba tha January da su nupi asidagi sapon cap kun manga da hablakpa consignment ama lawkhre hairakli madudagi hairiba MD Anjar su ayupung 12 minute manga rom chatpada team asina fagatle faraba miyoi ani amadi potlam sing makhata ba action lawkhatnaba Waikong police station da snakhre hairi Manipur lenga ke War on Drugs 2.0 ki changsalakpa khongthang saruk ama oina ngarang nungthel pung ani tarakpada Technopol District Police na miyoi amadagi sop chama romda haplamba brown sugar kg mari gram chama kunmanga rom phagatle hairi ngarang Technopol Police personnel singna Technopol Village amadi Lamjang Tombi Village ani maraki lambi da lakpa bolero pickup registration number MN04A3366 gari asi check tawbada haiba brown sugar adu fagat pangam khibani drugs ka konana farba mi adu ki mamingdi Kamilan Kelong chahi kuntra taret apokpa L Kamrian Kelong More College mayagi Mosang Village tagini aduga hawjekna Guitebeng More 1 number 9 da leibani hairi Faraba drugs amadi miyoi adu makhataba logi oiba thabak paikhatnaba Technopol police na case ma lakhoi hairi Indo-Myanmar Regional Border Committee mifamda saru yaruraba Myanmar gi delegates Mas Jen Than Tiko Colonel Ni Tin Lieutenant Colonel Ong Tin Win Lieutenant Colonel Ong Jo Min amadi Captain Ong Toina luchingba delegates kun ngasi helicopter ahumda moreda laktuna 5 Assam Rifles ki helipad ta taraba matung maramdam Myanmar gi damak more thadokre
Iramdam asegi tungi yumbirel oiribasing asibu kannabagidammak lengak asegi CM na luchingduna jangsalakliba war on drugs ki tangai fadraba khongthang amadi meeting asibu sawatladuna ima kaithel ahumgi lungmai palibi ima singi apunba working committee na sawat khongjang amangasi khwaramban ima kaithel da jangsin khre sawat khongjang asiga mari lainana kaithel ahumgi working committee ge co convener asem nirmala na hai hokiba inkumjal semachamapan humputra ge loiramdai saruktagi manipurda humjalakhiba drug ki sapuda heroin number 4 amadi makhal makha kaya gi mayai ka bachinja ki langda thuduna mamal yamlaba nauriba naha kaya gi punsi pikhamna hankhre asegumba kani amadi kani dagi sungba pothok singna naha singdana tana leibak asibu manghanaba honarakliba asimak mathi phongdoktaba lalong amani leibak asibu muthanaba changsilakpa aronba kani gi lan amani akibagi masak oiraklaba kani pambi asina leibak amadi aikhoi miyambu matam amatada loishinnaba honarakliba lalong sing asi kanagi lalongno karigidamak changsilakpa aronba lalongno haibasi miyam hopna khangminabagi tangai fadaba tangkak adu lakle loinana lenga ki khongjang asibu sawat poina hayeng haibadi February 3 dagi hauraga ahanba tangkak ki oina maikhu amadi yuna chingba mayai kaba chinjak sizinaduna khwairamban nupi kaithel manungda changba thingzilagani ani suba tangkak ki oina poster campaign chatharagani ahum suba tangkak ki oina kaithel famlibi lukmai pali bising dasu maikhu hidak mana yawba kwa amadi hidak managi potlam sing thadok naba khongjang hauragani haiba khongjang sing asida leibak miyam su sawatlaga mai pakpa war on drug ki khongjang ama ohilasi haiki Apar Bamarom dagi hojik Manipurda lansil laktuna migrant mayam sina adugumba popi sumbagi popi thabagi haina huba kangu mayam do Manipurda laksel laga madugi haina bido hojik Manipurda amuk landarak pani masigi landarak pa ase masi aikoi gi leibak sida leiriba miyam su amuk tada punna loisin kinaba masi atuba lalong amani aduna masi aikoi masi dagi kannana ba aikoi CM na changchil leiba khongjang ase aikoi leibak ki oina lauraga masi gi khongjang ase mai pakpa khongjang ama ohen gadabani District Legal Services Authority Chandel na District Administration Chandel ga kusamnaraga Government Social Welfare Scheme singi matangda nongmugi oiba awareness program ga loinana Delhi Law Legal Service haibasida sensitization program among asi mini secretariat complex Chandel gi multipurpose hall da bangthokre thorom asi DOJ Government of India amadi nalsana punna implement tawriba integrated delivery of legal services IDLS DSA scheme gi saruk ama oina sinbani ngasigi thoramda SGO Chakpikarong Chirom Somarendro SDC Chandel Motel Saka CWC Technopal gi member secretary Darngam Khaling Dalsa Chandel gi retainer lawyer Jackie Lucy village head sing district level officer sing amadi atai stakeholder sing su saruk yaki All Manipur United Clubs Organization Amukogi Contra Suba Foundation Day Tha Sige Tarani Thoida Pangthokadabaga Mari Lainana All S Home Amadi Orphan Home Kharada Amukona Chinjaki Potlam Sing Mateng Pangba Hokre Langol Ningthau Lekai da Leiba Langol All S Home da Cheng Bag Ani Tilo Bag Ama Alu Bag Ama Amadi Biscuit Box Ama Mateng Pangki Langol All S Home da Chinjaki Potlam Sing Ado Mateng Pangkiba aduga mari lainana amuko gi president phongdokhibada amuko na matam pumbada khudong chadraba ahal sing amadi orphan oiraba angang singbu ngaklo pibagi wakhalon amadi firep laijai maram aduna amuko gi Contra Suba Foundation Day asiga mari lainana All S Home amadi orphan home kharada ngamjaba chinjaki polam sing asi mateng pangjabani phongdokhi Hadak chahe ki January tang 19 amasung 18 da UP ki Lucknow da laiba Goenka Public School da Global Association for Mixed Martial Arts India Gamaina Sindona pangthokiba National Championship da KG Nifum dogi junior category da gold medal fangaklabi loinana Global Association of Mixed Martial Arts Gamana Shingadaba World Championship da saruk yanaba Manipur gi ihan hanbo oina junior mixed martial arts da selection tarok labi 9000 Vidyalakshmi Devi na MMA gi junior world champion loduna Manipur amadi India gi mingchat purakani haibagi asa tahori
ngasi Moirang Esigi Naran Saina Mayai Lekaida Leiba Ningthaujam Sanayama amadi Maipakpi anigi macha marigi manungda ahum subi oina phangjabi Advanced Intermediate School Moirangda Class 11 tamlibi Junior MMA National Champion N Vidyalakshmi Deviga Paumishinga mahaki mayumda unabada Vidyalakshmi na phongdokhibada mahak angang oiringaidagi hauna sana khotlabada thawai yamna yawrai adubu masana amakhaktada sanabadi nate mahaki mapa mamana yumgi leita lairagi matung inna yum ingkhol yon khiduna Manipur gi tongan tongan mafam kayada thabak subagi chatpa matamda mafam matam adugi matung inna makhal kayagi masana sing sanarai adubu mapung fabadi ngamkhide mahak putakpi tangbirakpa oja singi poktak matung inna chahi khara usu sanarai chahi khara thangta sanarai matam aduda national champion sing yawbo chatnaba paisa leitaduna toki asumna chahi khara sanaba lep luraba matung mahaki mabung thokpa amana MMA asi sanau haina takpibadagi tha 7-9 gi mamangdagi MMA asi sanaba hobani handak UP gi Lucknow da sanakhiba national championship asina MMA gi oina national champion yawba ahanbani laibuk fabadagi amadi mahaki oja singna matik chana takpi tambibasing aduna maram oiraga national championship aduda gold medal lawduna World Champion asi yawnabagi tanja asi fangbani haina makhataki Hokiba January 13 da BJP Manipur Pradesh ki ex serviceman cell gi convener oiramba Thawal Khetri Lekai dagi Laisram Rameshwar bu masagi mayum manakta nungmaina kaptuna hatkiba thawdo duga mari lainana mara lairaba ayekpam Kishorjit ki loinabi ayekpam ongbi Romila su mihat asida logtunaba yawi maram aduna mahakpusu case asiga mari lainana fabiu haina laikhidraba Rameshwar gi loinabi Laisram ongbi Nirmalana lainga ke pukning chingsilakli Rameshwar gi misi asiga mari lainana semkiba JSC na sinduna ngasi laikhidraba Rameshwar gi Thawal Khetri da leiba mayumda pangthokpa pawgi mifam amada laikhidraba Rameshwar gi loinabi Laisram ongbi Nirmalana hai mahaki mapuroiba Rameshwar bu nongmaina kaptuna hatokpikhiba numit adugi hek thangnaba numit January 15 da mihat asida mapung oina chenariba ayekpam Kishorjit ki loinabi Romilana media da phongdorakliba wafam aigi ipuroiba Rameshwarna numit aduda nongmaina Kishorjit da namnamdrabadi mahak siram loidabani Kishorjitna nongmai kapliba adu masang ngakthoknaba kapani haiba wafam adu mahaki mapuroiba ngi hatpagi mara lairaba miyoi asi kanthoknaba khuzil thaurang tauraga haihanbani handaki mihat asida mahak suloktunaba yawi haijabani numit aduda aigi ipuroibana paiba mobile da Kishorjitna nongmai puthokraga mahakpu kapnaba hotnarakpagi photograph ama yawramliba asina sakhini mihat asi atamnana Kishorjitna mahaki nupi amadi mihat asigi mastermind tawriba wahengbam Joy Kumar makoi ahumna logtunaraga hatpani maram aduna makoi ahummak aini oiba cheirak pibiyu mihat asida chenariba Kishorjit ke loinabi ayekpam ongbi Romila su faduna cheirak pibiyu haina mahakna makhatana lainga ki pukning chingsilakhi karigi duna DGP da thangakhiba wafam adu arang bangaktani haijani gi mobile da photo number dubu mahakna nomai salakpa oina uduna masang athoknaba nomai kapani haidubu achumbara siriba numituda mana mobile da number dubu nomai sakpa oina uduna mana masang athoknabani haidubu arangba wafamni ngasigi paugi mifam aduda saruk yakhiba laikhidraba Rameshwar gi manaunupa Laisram open nasu mahaki mayambagi mihat asi ayekpam Kishorjit khaktanatana mahaka puna chatminaba RTI activist ni haijaraga naronda RTI bu senda lambi onthokliba geng khufu amana chathabani maram aduna thodok asida chenariba miyoi khudingmak faviduna aingi oiba cherak pibiu haina wafam thamlakli Malemge mafam singda leiriba furup khuding magtagi tongalaba yamna pikpa furup ama oibata natana hiram khudingda swatana leiraba
मांगखिबा याबगी अकीबा लैरबा मितै पांगल फुरुपु शेड्यूल ट्राइब लिस्टा चलहंदुना चौखटपा अमदी मानव खुनाय अमा सेमबदा सरुक याहनबियु हाइना तुलिहल इदिगा यूथ डेवलपमेंट ऑर्गेनाइजेशन के प्रेसिडेंट अब्दुल मालिक मिराई मयुमना लमदम सेगी चीफ मिनिस्टर एन बीरेन सिंहाना लुचिंगबा लेंगा असेगी पुकनिंग चिंचिलकली मैतै पांगल सेंगबो शेड्यूल ट्राइब लिस्टा चलहल्लो हाइबा दाबिदा मैतै पांगल शेड्यूल ट्राइब डिमांड कमिटी ना सिंदुना लमदम सेगी तोंगान तोंगान मफम सेंगदा लेपतुना चंगसिलकपा खोंजंगी सरु अमा ओइना ngasi यारिपोक तुलिहल दा पांगथोखिबा मियामगी वकत खोंजंग अमदा वफम असी एमडी अब्दुल मालिक मिराई मयुमना फोंदोखिबनी महांगना हाई मैतै पांगल सेंगबो एसटी लिस्ट चलहल्लो हाइबा दाबी असी यामना मरम चाइ हाइबसे लमदम सेगी मिपुंग खुदिमकना खंगनरबा वफम अमनी लमदम सेगी मेजॉरिटी कम्युनिटी ओइरिबा मैतै सिंगना तालिबा असिगा पुन्ना चंगसन मिनरमलबदी हेना फगदबनी अदुबो हौजिकसु मतम लैरी मैतै अमदी मैतै पांगल असी कैदोंनुंगदा तना थानबा याररोइदबा लमदम सिदा खक्तनतना लमदम सेगी वांगमुदसु अदुमक नुसी चानना पुना चटमिनरिबा फुरुपनी मैतैना एसटी लिस्ट चनख्रगा ख्वाइदगी सोथना लैरिबा मिसिंग यामजदबा मैतै पांगल खक्ता लेहौबा यारोय हाइबसी लेंगा असिना अमदी खुदिंग खुंदामिनरिबा फुरुप खुदिंगमकनसु हेंदोक थोइदोकना खंगलबा वफमनि फोंदोखि ngasi wakan fam aduda मैतै पांगल सेंगबु एसटी की दमक असेंबली दा पुथोपियु मैतै पांगल सेंगबु नाथैबा यारोय मैतै पांगल सेंगबु एसटी लिस्ट रिकमेंडेशन थागदबनी हाइबा प्ले कार्ड सिंग सिजनाखिबगा लोइना खोलावकया सुलावखि होजी चथरिबा अफैगे सेशन असेंबली सेशन लसनजु हारिबा अफैगे कनसिबु खंथबिरगा मैतै पांगन दिमा शेड्यूल ट्राइब डिमांड कमिटी ना चंगसलेबा खोंजंग असिदा अखोय यारपोक तुलिहल गी ओइना सु अखोय तौरप खुदिमक्ता अखोय डिमांड गी करी करी ओरगसु सिटी प्रोजेक्ट्स बु ओरसु अदगी करीगुंबम हे तौरप मतमदा अखोय यारपोक तुलिहल लेरिबा करप ऑर्गेनाइजेशन सिंग अदगी लेरिबा आलिम उलमा सिंग पुलप पुलगा खोंजंग असि अखोय सुगतनी नावरेम बिरहरी कॉलेज की हौजिक लैरिबा गवर्निंग बॉडी जीबी असी डायरेक्टोरेट ऑफ एजुकेशन यूना ऑर्डर थोकलबा मतुंग सेमबनी मसिगी चपचाबा ऑर्डर की डॉक्यूमेंट सिंग लोइना लै लोइना इंग्लिशिंग अनि तरेट हौरकपा मतमदा मतमदुगी जीबी ना 17 पोस्ट असी बाय पोस्ट ओइना लैंगाकता थारुबदगी मतम अदुगी अमदी हौजिक इरांग हौरिबा सस्पेंशन दा लैरिबा ओजासिंगना अकनबा इरांग तौरक्तुना जीबी अदु थुपसन खेबनी हाइना जीबी असिगी सेक्रेटरी उसन डीजेना फोंदोखरे मणिपुर प्रेस क्लब दा ngasi पांगथोकिबा पावगी मिफम अमदा महाकना मखा तारदुना हाई जीबी गी सेक्रेटरी अमा ओइना कॉलेज असिगी मतंगदा थिगतलुबदगी फंगलकपा अचुंबा डॉक्यूमेंट सिंग अदु मियामदा फोंदोकपनी हाइरिबा जीबी असि थुपसन खरबा मतुंगदा एल कमल एन थोइबा अमदी एच रेबिकाना मतंगसिना चेयरमैन सेक्रेटरी अमदी टीचर रिप्रेजेंटेटिव ओइदुना अनोबा जीबी अमा इंग्लिश ngani kunmathoi मार्च अनि द सेम की हाइरिबा जीबी असिना कॉलेज सेगी एडेड स्टेटस लौथोक्तुना थमखिबदगी इंग्लिश ngani kunmathoi नवंबर 23 ता अमुक हन्ना एडेड स्टेटस हंजिनखिबनी थंगनबा नुमिता हाइरिबा जीबी असिना मसिंग यामलबा पोस्ट लौनबा होटनरंबदगी डायरेक्टोरेट ऑफ एजुकेशन यूना जीबी असे डिजॉल्व तौखिबनी हाइना फोंदोखि जीबी की टीचर रिप्रेजेंटेटिव ओइना यावखिबी मिवना 17 पोस्ट की नौना लापदा गारिबा जीबी दा मारान सिरिबा करिगिनो मखोना चाही अमा हेना जीबी ओरिंगदा करिगी 17 पोस्ट लोशन बिरम दबनो असिगी मनुंगी ओइबा स्टाफ सिंगी मनुंगदगी 17 पोस्ट बाय नेम थोकनबा ओपन एडवर्टाइजमेंट थोकतुना डायरेक्टर ऑफ हायर एजुकेशन की आरआर मतुंगिना डीबीसी तोंगरबु थरंग तौरी कॉलेज की नंबर ऑफ स्टाफ सिंग असी ममांगदा लेबिरंबा जीबी सिंग थंबिरंबा नाक्तनी यूनियन फाइनेंस मिनिस्टर निर्मला सीतारमण हाइकिबदा लेबा असेगी कैथल सिंह असी वेल रेगुलेटेड ओइरमी महाकना मखाताना हाइकिबदा ताइकुन गौतम आदनी की बिजनेस एम्पायर ना इन्वेस्टर कॉन्फिडेंस दा वाथोक ओहेनगनी हाइबा थाजदे यूएस शॉर्ट सेलर हिंडेनबर्ग रिसर्च ना एक्सप्लोसिव रिपोर्ट में फोंदोरकपदगी आदनी ग्रुप्स की कंबाइंड मार्केट कैप दा $1 बिलियन चामकुन हेना सोकनख्रे आदनी बुसु मरा सिरिबनी आदनी ग्रुप नदी रिपोर्ट अदु युमफम यावदबा अमदि सिलेक्टिव मिस इन्फॉर्मेशन की
malicious combination ni India ase yamna fazana lengak lebak amani public sector institution singna mapung phana phongdokpa waro singna utlebani adani group ki limited exposures ni sanabagi pau All Jiribam Sports Association Asana Sinduna Mamang Thagi Kuntra dagi hauduna Jiribam Higher Secondary School gi Sanabungda Sanaba Hokiba Kunmapan Suba KC Malik Memorial Invitation Football Tournament 2022-23 gi ngasi sanakiba match da Sunrise na JYC bu goal amasunoda maitiba pikre hayengi match da Cookie Sporting Club amadi PFC team ani asina sanagani Aroibada maruba pau amhana pizari War on Drugs 2.0 saru am oina heroin number 4 ni chingnaba drug gram chamapan kuntrani thoi fare War on Drugs po sagatuna khwairamban ima kaithelda khongjong tangsinkhre Government Social Welfare Scheme gi oiba awareness program ama channel da pangthokre ngasi gidamak tadi PAODAM matang asida loijare miyeng tabiribasingbo amukana khurumjari